Prime Minister Narendra Modi gi khongchot ki decoration singbu thugaiduna akai toy nanghankhiba amadi mai thabada chenaba police na Fajinkhiba Meeoi anibu Thadoku haiduna Churachandpur town da miyamna irang haurakre. Police na Fajinkhiba Meeoi ani asi ngasi nimit yungba fawbada condition amata yaudana thadokadabani haiduna Churachandpur gi tongan ba lupsing amadi miyamna taksinlakhibani. Hairiba Meeoi ani adu police na ngasi nimit yungba fawbada thadoraktrabada Khoisaunaraba miyamna hauraktuna Churachandpur police station da thomjinlakhibaga loinana lambida mai thabana chingba tawduna irang thorakhibani. Irang adubu laksinaba RAF amadi atai Central Forces sing changsilaktuna miyam aduga muknabagi thodok sing thokhi. Loinana khoisaunaraba miyam aduna India ge National Anthem Janagana Mana saktuna protest tawki.